Masigi singlaba thora masida hakna matika makhang khang na pajaba sida kari kumba asoyangam yabatarate na chani khan na ngapyo. I have na pajagadori ba topic asidi contribution of Manipuri women in socio-economic and cultural development of society. ओजा में हम नंगसी top observation की topic सी द नुपी लान की नुपी सी द नुपी लान की मरम द नाम कर बनी ना एक ही topic से खतम खरा different ओए 1865 the German philosopher Karl Marx na mahaki yam nakna marupamagati gatithi da asumna hairami madudi karigumbada achoba ahumba mapurakpa tarabadi nupi yaudana kaidongayda oithokte Manipur dasu socio-economic amadi cultural development da nupi lan na achoba ahumba mapurakpa ngamhi ngasi aikoina Manipuri nupi singbu masak khangge hairabadi maitai gi puari yengba tai Mamakaitagi hauraduna Manipuri nupi singna thabak thoram kayada saruk yaduna lakti. Irak thoram kayadasu maibina laipau pibagi chatnabi haujik su lei. Manipuri nupi sing thangta amasu martial arts dasu matik chana haithoi singthoi. Karigumbada khungi awana taba matamda. Khul ngakpagi thabak dasu ninghan balaitana tongsilwe. Asumna chahi cha kayadagi Manipuri nupi singna kunai bungak tuna lakni. Jagoi isay pishalonsa dasu maitay nupi singna mangjil thari. Ningthau panba matamdagi hauna maitay nupi singi thauna akham kanba amadi mama laibak nushibagi spirit ubada British phauba ngakpa phangki. Manipuri nupi singi economic contribution ki matangda panba tarabadi अहंबद इमा कैथेल पनबयाय इमा कैथेल हाइबसी चुम्मा तगी कैथेल नते चही चम्मा हेलब कैथेल लेसिना मणिपुरी नुपी सिंगी इकोनॉमिक लीडरशिप अमसोंग एंटरप्रेन्योरशिप की लारब खुदमनी ngasi नुपी लिशिंग कयाना कैथेल असीदा लाक्तुना पुक्चाक ताली इमुंग कयाना कैथेल असी की मपालदगी हिंगबा ngमले इमा कैथेल असी 16th century की अदुआई द लिंखत खिमनी Lalukaba haiba system asina Manipuri nupi shingbu trade amasung commerce namduna changhanki. Matamadugi laluk system asina chahi tala taletagi chahi humpugi manungda leiba shuba chatpa ngamba nupa puhnamakku tamai khadana numit niphuda tarani di leibaki oiba thabak khutsumal yaudana shuba tarami. Asigumba namduna thabak Suhan bagi pathabasina nupasing ayamba matamda yumda leibagi khudong chaba leiramde. Masina maram oiduna maitai nupi singna imung manung amadi samaj ki oiba thabak thoramda maru oiba thodang lauba taki. Nasidi Manipuri nupi singna khunaida maru oiba thodang lauba tanattana trade amadi commerce dashu mangjil thaduna chamshilwe. Ima kaithilda nupi kaya kayana nongmagi oiba punsida changdaba yadaba cheng hawai nga phirol na chingba yonduna imung manungi oiba senthokta chawna mateng pangge asita sunatana angang ama mi oinaga sembadasu achauba thodang logi lalonitik tanattana law shingu ki matang dasu Manipuri nupi sing ninghanaba leite law limba law khawba yeiba dasu makoina mateng pangge Manipuri nupi na saba handloom amadi handicraft malemda singhanani. Maite ekwai ki imung amagi total income da nupi singi achauba contribution le. Manipuri nupi singi traders, farmers, oibata nattana lam dasu ichang thoba lan niyamani. 1904 gi matamda British na namfu safuda thabak thoram kaya paikhatlakpada Madu yaroi haiduna matam madugi imasingna British ki mayokta lan hauki. Hojik hawai koina lan asibu nupi lan haina khangnari. Khutta khulai paidrabasu political power amatta leitrabasu makoigi lingjel amadi amatta oibagi thaunana British samrajyabu ninghan nahanki. Chahi kuncha mangagi matung 1939 da nupi singna amuk khanna British ki mayokta lan hauki. Masibu nupi lan ani shuba haina khangnai. Handaki lan asina 1904 da haukiba lan adudagi amuk hena achauba lan ama oiki.
Leibak Mintam Labagi Matung 1970 dagi 1980 gi aduaida violence, injustice, amadi corruption gi mayokta Maira Paibi chongthorakhi. Maira Paibi sing asi lanmi natte makoidi shukna tagi violence amadi injustice gi mayokta kholau laubani. Ngasisu Manipur da nattana Manipur gi mapanda khundariba Assam, Tripura amadi Bangladesh ki khungam kayada Maira Paibi sing na thauna phana leptuna ngakpi shenbiri. Ngasi malimda honglaklibag globalization amadi modernization gi matamda maitai nupina aikoi di culture gi custodians oibagi thaudang pangthokli. Manipuri classical dance, Ras Lila, malimna sakhangnari. Mashibu hingnana ba hotnabada Manipuri nupi singna maru oiba thaudang lauri. Yaushang, Lai Harauba, amasung Ningol Chakobagi Thorang Singda, Maitai Ningol Singna, Hunayashi Chatna Bibu, ngasisu ngakuna chatre. Oral traditions tasu Maitai Ima Singha Pungawari, legends, amasung mythological wari singli duna future generations kayada gyan piduna lakri. Asum na Maitai Kunayasi gi Saktambu, Nupi Shinna, Jiksin na ngakuna thamli. Adubu, Samajda Nupi Singhi Achauba Phamama Lairabasu. Makoigi Pungsida challenges Mayok Nadavadi Natte. Nupi Singna Sil Thum Tananabagi Hotnarabasu. Samaj Pukangada Mang Thana Chongthopli Bi Nupi Singhi Pungsida Sil Thumgi Matanga Adumak Pudong Chadabu Kaya Mayok Nari. Rajniti Dasu grassroots level da Makoigi Sarup Yabagi Chang Wang Labasu. Formal decision making da Ekoi Nupi Singhi Chakthum Yam na Watli. Mayam Punamakna Yanaraba Wafamni, Madudi, Samajamaki Chakat Nabahotnabada, Society Amagi Development ki Lambida, Rajniti ki Lambda representation Aduki Matik Darkani. Awabu Kayasi ki Maraktasu, Makoina Kunaya Asibu, Nakpi Shendiri, Palau Kaya Ngasi Sulau Belitre. Nupi Singhu Mahay Mashing Tamhalakna Bahotna Basina, rising literacy rate ki Mapaldagi Anuba Sama Samaj Kalakri. Manipuri Kunaida Nupi Singhi Thodam Asuki Matik Pak Chauri, Madudi Singha Bagi Loiba Naide. Makoigi Samaj ki Mayolda, Mete Nupi Singh, Akwigi Samaj ki Mayolda, Mete Nupi Singh Nanganthuri. Tabak Thoram Kuding Makta, Mangjil Thaduna Chatni. Chaukhatpa Amadi Mating Leiba Kunayama, Uinabagi Hotnavada. Nupi Singh na Ngasisu, Leptana, Langthengnari. Kurunjari Ma'am.